Ngashi masing yamlaba cookie singna Manipur government semba yaru haiduna akan mongda masing yamlaba miyoi sing ready sakri loinana Manipur gi governor na ngarang ta buffer zo leite hairabasu cookie singna respect buffer zone we want separate administration lauduna ready sakhiba video footage kya social media sing viral oirakli Ai, Margarita tu ni ki motor ni kong kasi bay. Amaromdana akan mamongda Manipur popular government lenga ama siamlagani haina thajaba sauna daringai tala asida thajangoriba pawma Leingak sembigi matam panaringaida Manipur assembly dissolve tawraga president rule sangdokhre yabagi thajaba yamna nakna leireba pawmasu phungdoknarakli atopa update amana koki jauksingna makhoi satlibi relay du loiraba matungda KZC Kokizau Council amasum ITLF Indigenous Tribal Leader Forum gi lusingba singna Chusampur gi DC gi kuthangda memorandum ama Home Minister ra pisinkhriari Kangla Pau gi editorial myam na thamjari Leibak ki apunba saktam ngak par apikpa kanglop singi saktam ngak senma mathautai Leiba asigi politician singi mathauti miyam bo asumba lambi de lamjingna bo honabani lawmaker legislator singna Leingak lon gi thawai pangmada leiba amadi miyam bu thamoi sengna nungsiba ngamboi gadabani Leiba asida lariba tuan ba national amadi regional political party gi lusingba singamadi mikhal thengna duna miyam gi mihut legislator singi maphamda lanai oiba wafamdagi leiba ki yaifana bo wakhalna mangjil tharabadi Laboritism, nepotism, corruption ki wathok lanthok lehendaba ngamani loinana sokhat pegi mai kai du khumang section ma ngamduna miyam gi marakta kangluki oiba apikpu wakhal gi wathok lanthok lairoi laiba asigi mayai lama madi tuan bi state sing da Leingak lon gi thawai pangba singna miyam da kanglup naiba saksu manadaba lining laisul gi khenaba thamdana manaba mi yengdi yengba ga iroinana magi furu kanglup sing gi satnabi ngak senduna puna nungsi chanana hingminabi gi kanglon sema mathautai Leiba asida lairiba apikpa kanglup furup singbu asoba kanglup ki community singna makoi gi khubam nungda paishinana bo honabigi thawong sathaba upa phanglibisi laibak thibani amaromdana mireibak masasina logi wangbad ngamkhai lana sangsilalaga kunda leita sinbada athingba satna rol lo lairabasu masibu ngakna satnaba thorang leitabagum upa phangli masigi khudong sablauraga leiba asigi state singi tongan mafam singda mitop singna kanglon kaina lepa leitana sangsilakpa kunda leita silakpa upa phangi masina pirakpa saithingna leiba asigi manungda mausadagi khunda rakhiba apikpa Kanglup ki yellow mishing lagi mitop na masing henduna makoi gi kangkul mutkibi yabigi akiba leirakli Leingak pasing gi maphamda tunglam chatta oirakadaba sing adu khanthaba ngamdabadagi oirakhibani illegal immigrants singna ising isagum leptana khunda leita sinduna yellow mishing na masagi saktam ngakpa ngamdabagi saitheng sing mayuknarakliba state singi manungda Manipur yauna north east state singi yellow mishing mayuknari Leiba asigi apikpa furuk kangluki yellow mishing da saitheng piriba si mitop sing kaktanatana Leiba asigi asoba kangluki miyoi singsu yaudaba nati Leiba asigi Leingak pathapta apikpa community sing ngak sinbigi wapam yaurabasu madu thabakto onthoktabadagi Tripura adigi Tripuri singbu asoba community amana yosinghibadagi Tripuri singi kangkul matkre Matau suna border state oiriba Manipurda Leiba asigi asoba community gi miyoi sing yauna madi illegal immigrants sing na yellow sing mi tami mitai sing dagi masing henduna yellow singi kangkul mutkiba yabigi akiba leiri loinana illegal immigrant narco terrorist sing na landaraktun apunbigi saktam thugairaga makoi goiba tongwan manatraga tokhaiba legislation leiba Leingak natraga leiba amasiam naba demand gi loikham naidabu wathok leiribasi Leiba asigi mayai lamamadi state asida Leingak lon paikiba madi pairakhiba singi thawong thawsil gi oirakhibani asoba kanglupna apikpa kanglupu yoshina bo hona baibasi khwaidagi tamthibu lamsani Phagak Chaw Ikhai Police Station ki manung chanba kumbi AC ki saito litan pokpida ingkhol gi mana masing ising saruraga halakpada phibam sadana puba haisti wear tattuna tarakpadagi khudakta maina singduna miyoy ama laikhidre hari
Bangladesh the Hindu auto driver amasu fura ka khatri namin ni fuga ni thoi ni de Hindu gi miyoi taraga ni thoi hatki Yunus ki Leingak akibi ki masak phanglaba miyoi singna Leingak ni sekhasina tangdu leita adraba Bangladesh ta masing yamjada bi Hindu furup singi matakta mihat mipun chatharak gi manungchana atoppa Hindu auto driver masu miyamna phuduna hatkri haukiba numaizu numiki numidang na miyamna phuduna hatkibi Hindu auto driver aduma sai sei kungan nipan suru Samir Kumar Das ko miyo eman hari miyo ese tharaga numit nifuga nithoi ni gi manungda Hindu gi miyoi taraga thakki India gi mayokta matam pumbada kangluk weba wahi wata kya ngangduna laibani gi marakta tokhai taba wahi sing phongdoktuna lakhiba mahiroi gi lusingba Sharif Osman Hadi hatraba matungda laiba adura masing yamjadaba furup maru oina Hindu singi matakta mihat mi punamasum otnabi gi thabak singasi pak sana satharakibane hari Iran ki khongjang da miyoi lising anirom hatkre han officials na phongtokre Iran da hauzik Leingak ki mayok sangsiliwa khongjang asida miyoi lising anirom sikre haina Iranian officials na phongtokre Leingak ki mayok to khongjang sangsilaktuna misam amasum security personnel sing sikiba du theory sing da maral sirakli UN Human Rights Chief Boskar takna Iran ki security force na ingna tamna khongjang sangsiliba khongjang loi singi mathakta kiningai oiraba mihat mipun gi thabak sing sa thari haina maral sirakli hauzik leba sida tangdu leita da mayuk nariba si mapa leba ki khut yawi haina maral siba ga loidana khongjang loi singbu mateng pangsili haibigi maral siraduna ira lenga na European gi invoicing bu ko khotna masinangri ira lenga na France Germany Italy amasum UK gi invoicing kaukhatuna laiba sida sarangna buthukliba kayabu tongshili haina sumaral ski Sakma ADC the governor ki Leingak Thataru Amaga muk sangdokhre Mizoram ki governor general Bijoy Kumar Singhana Sakma autonomous district council ADC the governor ki Leingak Thataru Amaga muk sangdokhre governor ki Leingak sangdohon ki bas ADC sida tamangam daba masum political goeba sarangna bamadi administrative ki oiba khudong sadaba kya leibada gi nari mamang se gi July 3 governor na ADC gi function masum power khudima Thataru ki oina paishin ki bane adubu makhata na sarang na balibena maram oiraga constitution gi 6th schedule gi provision gi makhada governor gi lenga semdoki bani ADCAC gi elected members sing na ngahak laitana political allegiance hongdo hongjin tawbadagi governor gi lenga asi sangdo halakhi bani haiden su paus da makhata na su phongdorakli tentang na sumna miyam na thamjaramgi aduga Hauzikoina di miyam pausi matang sa lusinjarage amasum makhataba anoba update miyam puna ngaiminasi haina channel sigi maikaidagi miyangi maphamda makhata na thamjari amasum makhataba anoba update miyam puna ngaiminasi